ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯃꯇꯝ ꯍꯥꯏꯔꯤꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯟꯐ꯭ꯂꯦꯁꯟ ꯑꯃꯁꯨꯡ ꯂꯧꯃꯤ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯁꯨ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯦꯟꯒꯠꯂꯛꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯤꯒ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯍꯦꯟꯒꯠꯂꯛꯄꯗꯤ ꯎꯕ ꯏꯐꯪ ꯐꯪꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯐꯪꯗꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯆꯥꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯀꯥ ꯍꯦꯟꯅꯕꯨ ꯍꯦꯟꯒꯠꯂꯛꯄ ꯑꯣꯏꯅ ꯇꯧꯔꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯊꯕꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯎꯈꯤꯕ ꯁꯔꯀꯥꯔꯗꯨꯁꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯀꯥ ꯍꯦꯟꯅ ꯐꯪꯗꯦ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯏꯁꯨꯒꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯕꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯧꯈꯤꯕ IRB 3,000-4,000ꯈꯛ ꯂꯧꯅꯕꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯑꯗꯨꯗ ꯃꯤꯑꯣꯏ 10,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯂꯥꯏꯔꯖꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯁꯤ ꯂꯨꯄꯥ 110 ꯄꯤꯕ ꯄꯦꯇ꯭ꯔꯣꯜ ꯑꯗꯨ ꯍꯥꯟꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯤꯔꯝꯂꯤꯕ ꯚꯥꯔꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2-3 ꯊꯣꯛꯅ ꯍꯦꯟꯒꯠꯇꯨꯅ ꯚꯥꯔꯥ ꯄꯤꯗꯨꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯅꯈꯤ꯫ ꯃꯁꯤꯅꯤ ꯑꯅꯧꯕ ꯃꯇꯝꯁꯤꯡ ꯑꯁꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ꯫ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ, ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩꯗ ꯏꯁꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯊꯤꯔꯤꯕ ꯇꯦꯛꯁ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕ ꯇꯦꯛꯁ ꯑꯗꯨꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯍꯧꯗ꯭ꯔꯦ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯒꯤ ꯈꯣꯝꯒꯠꯂꯤꯕ ꯇꯦꯛꯁ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯇꯥꯡꯈꯠꯄ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯒꯠꯈ꯭ꯔꯤꯕ ꯇꯦꯛꯁ ꯑꯗꯨꯒ ꯆꯥꯟꯅꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯕꯨ ꯁꯛꯅꯥꯏꯔꯕ ꯖꯥꯗꯨꯒꯔ ꯀꯌꯥ ꯑꯃꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯅ ꯇꯝꯂꯛꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯝ ꯃꯆꯥ ꯈꯔꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯍꯤꯡꯖꯔꯤꯕ ꯂꯧꯃꯤꯁꯤꯡ꯫ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯇꯝꯗ ꯆꯪꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯑꯇꯤꯌꯥ ꯊꯦꯡꯅ ꯋꯥꯡꯈ꯭ꯔꯦ꯫ ꯂꯧ ꯍꯦꯛ ꯍꯨꯟꯕꯗꯒꯤ ꯂꯣꯛꯄ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯧ ꯈꯣꯏꯕꯒꯤ ꯆꯪꯂꯤꯕ ꯃꯦꯆꯤꯟꯒꯤ ꯃꯃꯜ, ꯈꯥꯎꯕ ꯌꯩꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯃꯜ ꯑꯁꯤꯕꯨ ꯍꯨꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯤꯕ ꯍꯥꯔ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀ꯭ꯌꯨꯕꯨ ꯂꯦꯞꯀꯗ꯭ꯔꯥ? ꯃꯗꯨ ꯍꯣꯠꯅꯕꯗ ꯂꯧꯃꯤ ꯀꯌꯥ ꯑꯃꯗꯤ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯌꯥꯎꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯂꯣꯛꯆꯔꯛꯂꯤꯕ ꯐꯧ ꯈꯔ ꯑꯁꯤꯁꯨ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯈꯔ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯌꯣꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯧꯃꯤ ꯀꯌꯥ ꯑꯃ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯂꯧꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯍꯧꯖꯤꯛ ꯈꯔ ꯇꯝꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯗꯣꯛꯅꯕ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯈꯛ, ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯑꯗꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨꯗ ꯂꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯃꯃꯜ ꯑꯗꯨꯗ ꯁꯔꯀꯥꯔꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯣꯡꯅ ꯌꯣꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯆꯔꯤꯕ ꯐꯧ ꯆꯦꯡꯁꯤꯡ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯣꯡꯅ ꯑꯃꯨꯛ ꯌꯦꯟꯊꯣꯛꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏ? ꯃꯗꯨꯗ ꯀꯣꯟꯅꯗꯕ ꯈꯔ ꯑꯗꯨꯅ ꯀꯣꯟꯅ ꯃꯄꯥꯟꯗꯒꯤ ꯂꯧꯁꯤꯟꯕꯗꯤ ꯀꯔꯤ ꯀꯥꯏ? ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯟꯖꯔꯤꯕ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯈꯣ꯫ ꯊꯥꯡꯒꯣꯜ ꯑꯗꯨ ꯃꯌꯥ ꯊꯥꯡꯉꯨ ꯊꯥꯡꯉꯨ